Huji numidangi pung nipan takibo loina story collection gi maikaidagi ikono no kurumjari huji maroi pau matang manau naina pijari. RPR gi director na yengsinkre Chenabasing dndi pigadbni bijoy May 19 yellow missing pangani lo adala ki case kya loisinkre matik saba nurse oiduna miyang punsi kansi Home Minister Govindas na lusingba MLA sing team ama na kamjongi piwam de oi fiwam yengsilure Civil Service bu career oinabagi itil piba seminar pangthokre Indagi poksi war asi khudakta lekadabani oinangi lemna mi yengmagi kem de loina awareness pangthokre Hojik makha taba pau macha khaina pijari Home Minister Govindas na lusingba MLA sing team amana kamjongi oi fiwam yengsilure State ki Home Minister Govindas konthokjon lusingba MLA tarir ki team na ngasi kamjong da chatlaga fam adugi oi fiwam haktheng na yengsinkre Thasi ki tarir ki angan ba ayukta Myanmar dagi ngangkai laksin kiba kuki merinte sing na kamjong district ki namli wangli amasung jet choroda nangsilakpada sanlandaram ba yum yauna atai lanthung kya mai thadokpagi tawdok thokibani thadokki mafam adugi konja kya amana punsi hinanabagi lanjena kibani ngasi ayuktagi Imphal kamjong district tam chakkiba Minister Govindas yauna MLA sing team aduna MLA sing Thongam Bisorjit Thangjam Arun Kumar Abdul Nasir Khasim Basum Ram Muiba amasung Lexio kaising yauki MLA sing Lexio kaisingi marangdagi hauna kamjong district ta leirakibani Ministry Govindas na lusing team magaluna na state government ki Home Minister sing Home Department ki official sing district authority amasung state policing makok thong pasning kya loina ki Ministry Govindas ki team aduna kuki mera roba sing ki mai thadolamba yum masung kaitheng fibam sing adu yingsin ki mafam aduda leiramba khonja sing mai kaidagi khul mai tharamba du Myanmar dagi changsilakpa militant group sing chathakibani haina wakat ki yum kai mai kya thada Tharambata natana yumda laiba gari macha singju mai thadolamba loina nongmai round kaya amasu Laiba Assam Rifle na jingba karisu khut hankidaba amadi thawdok adugi thoktingai nongma walingai mamangda Assam Rifle na laklaga khulai paiba sing laibra haiduna thiba humbagi tabak chatharamba adu konja singi yamna chinaningai oiba thawongni haibaduna Assam Rifle ki mahutta State Force oina thambinabasu Minister Daksin ki konja singi wafam adu taraba matung Home Minister Govindas konthokjamna haujik State ki Home Department ahenba personnel sing tarik ki changda walaga lairi thorbi ranga singi miyamna mafam sing State Force oina thambiyu haibagi demand asi mamangdagi hauna tawraga su lagli adubu government hanaraga athu matam State Force sing oina thamnagi thaba pakhatkani thokiba tawdo adugi matangda Chief Minister ki report amasu ikhatlagani haiki Ministry Govindas mu magi chaminariba MLA sing namni village ta Haidanglaga lairiba Myanmar refugees sing unakibaga loinana state government central government ga pau paunaraga athu matam makoibu maramda Myanmar halankibagi thawrang bakhatlagani haina phongdoki hauji makha taba pau pijari matik chaba nurse oiduna miyangi punsi kansi Dr. K.S. Palin International Nurse Day ki 2013 mari lainana Our Nurses Our Future Empowered Nurse Save Life haiba firam asiga state ki thakta nongmai oiba conference ama Sijak Academy of Nursing and Nursing Department Sijak Hospital da FOP Committee TNAR gi Manipur State Branch na punam kusamnaduna sinduna ngasi Sijak Hospital Itosa Block ki SJ Auditorium da pangthokre Tharodu chief guest oina marot piraduna si gi chairman cum managing director Dr. Khundram Palin hai na sariba sinma asi yaudana vaccine center asi chakhotpa yaroi healthcare center chakholanba amadi center asibu awonba burakpada nurse ki thodang yamna chawi matik chaba nurse ama oiduna miyangi punsi kansi amasung anabasingbu isagi imung manung mangni khalaga nungsi chanan loinasi healthcare gi lamda lairiba simpang kudimak magi oiba thodang lai adubu anabasinga yam naknana laiba asi nurse ki simpam oi nursing na puning wakan changna anabasinga
ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯑꯆꯧꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯑꯁꯤ ꯁꯦꯜ ꯌꯥꯝꯅ ꯆꯪꯏ ꯈꯜꯂꯤꯕꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯅꯥꯕꯁꯤꯡꯗ ꯃꯄꯨꯡ ꯐꯥꯕ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯊꯣꯛꯀꯗꯕꯁꯤ ꯍꯟꯊꯍꯜꯂꯤ ꯍꯥꯏꯈꯤ꯫ TNAR ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟꯒꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯇꯤ.ꯑꯦꯁ. ꯅꯟꯗꯕꯤꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯅꯔꯁꯤꯡ ꯀꯥꯎꯟꯁꯤꯜꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯦ. ꯖꯃꯨꯅꯥ, ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯥꯔꯚꯤꯁꯀꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯅꯔꯁꯤꯡ ꯀꯦ. ꯔꯟꯖꯤꯇꯥ ꯑꯃꯗꯤ ꯁꯤꯖꯤ ꯑꯦꯀꯥꯗꯦꯃꯤ ꯑꯣꯐ ꯅꯔꯁꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯗꯥꯛꯇꯔ ꯁꯤ.ꯑꯩꯆ. ꯕꯕꯤꯇꯥꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯥꯊꯣꯛꯆꯒꯦ꯫ ꯐꯥꯈꯤꯕ ꯅꯨꯄꯤ ꯊꯥꯗꯣꯔꯛꯂꯦ, ꯇꯤ.ꯑꯦꯟ.ꯑꯦꯜ.ꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯊꯥꯒꯠꯂꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 8ꯇ ꯅꯥꯝꯂꯤ ꯃꯥꯔꯀꯦꯠꯇ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ, ꯕꯔꯃꯥ, ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤ. ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ (ꯄꯤ.ꯇꯤ.ꯑꯦꯐ.) ꯅ ꯆꯤꯡꯅꯕꯁꯤꯡꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯀꯥꯡꯄꯠ ꯈꯨꯅꯧ ꯈꯨꯜꯗꯒꯤ ꯑꯣꯂꯤꯅꯥ ꯅꯤꯡꯁꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯉꯁꯤ ꯅꯨꯡꯊꯤꯜ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯀꯪꯇꯞ ꯈꯨꯅꯧ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯔꯝꯐꯣꯏ, ꯁꯅꯥꯎ, ꯂꯦꯡ, ꯀꯥꯡꯈꯨꯜ, ꯅꯥꯒꯥ, ꯁꯤꯂꯣꯡ, ꯖꯤꯡꯁꯣꯡ, ꯂꯣꯡꯐꯥꯡ ꯑꯃꯁꯨꯡ ꯔꯥꯏꯖꯟ ꯁ꯭ꯇꯦꯁꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯃꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯟꯅꯈꯤ꯫ ꯃꯔꯛꯁꯤꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯂꯣꯛ ꯇꯤ.ꯑꯦꯟ.ꯑꯦꯜ.ꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯂꯤꯅꯥ ꯅꯤꯡꯁꯦꯟꯕꯨ ꯀꯦ.ꯑꯦꯁ.ꯑꯦ. ꯑꯃꯁꯨꯡ ꯕꯤ.ꯇꯤ.ꯑꯦꯐ.ꯀꯤ ꯈꯨꯠꯇꯒꯤ ꯀꯜꯂꯛꯄꯒꯤꯗꯃꯛꯇ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯄꯨꯂꯤꯁ, ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯁꯤ.ꯑꯣ.ꯁꯤꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤ. ꯑꯃꯁꯨꯡ ꯗꯤ.ꯄꯤ.ꯑꯦꯐꯀꯤ ꯑꯄꯨꯟꯕ ꯐꯣꯔꯁ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 8ꯇ ꯆꯣꯏꯔꯣ, ꯅꯥꯝꯂꯤ ꯑꯃꯁꯨꯡ ꯋꯥꯡꯔꯤ ꯈꯨꯜꯗ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯆꯠꯊꯔꯛꯄ ꯃꯇꯨꯡꯗ ꯑꯣꯂꯤꯅꯥ ꯅꯤꯡꯁꯦꯟꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯅ ꯇꯤ.ꯑꯦꯟ.ꯑꯦꯜ. ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯃꯤꯗꯤꯌꯥ ꯁꯦꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯐꯝꯁꯤꯡꯅ ꯑꯣꯅꯤꯜꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 8ꯇ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯄꯤ.ꯗꯤ.ꯑꯦꯐꯅ ꯃꯇꯦꯡ ꯄꯥꯡꯕ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤ. ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯨꯝ ꯌꯥꯎꯅ ꯂꯟ-ꯊꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯈꯨꯟꯖꯥ ꯀꯌꯥ ꯂꯥꯟꯖꯦꯡꯅꯍꯜꯂꯦ꯫ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯃꯁꯨꯡ ꯂꯦꯊꯣꯛ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯌꯥ ꯃꯤꯆꯝꯁꯤꯡꯗ ꯑꯁꯣꯛ-ꯑꯄꯟ ꯃꯥꯡꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯊꯥꯔ ꯖꯤꯞ, ꯇꯤ.ꯑꯥꯏ. ꯃꯤꯅꯤ ꯇ꯭ꯔꯛ, ꯑꯜꯇꯣ ꯀꯥꯔ, ꯁ꯭ꯀꯤꯞ ꯀꯥꯔ ꯌꯥꯎꯅ ꯒꯥꯔꯤ 4 ꯃꯩ ꯊꯥꯗꯣꯛꯂꯝꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯜꯇꯣ ꯀꯥꯔ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯕꯔꯃꯥꯒꯤ ꯆꯤꯡꯃꯤꯁꯤꯡꯗ ꯆꯥꯅ-ꯊꯛꯅꯕ ꯑꯃꯁꯨꯡ ꯁꯦꯟ-ꯊꯨꯝ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯀꯥꯡꯂꯨꯞꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯁꯥꯒꯤ ꯂꯩꯕꯥꯛꯇ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯍꯟꯈꯤ ꯍꯥꯏꯅꯁꯨ ꯌꯨ.ꯑꯦꯟ.ꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛꯀꯁꯨ ꯄꯤꯖꯔꯤ꯫ ꯆꯦꯅꯕꯁꯤꯡ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 6 ꯑꯃꯁꯨꯡ 8ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯑꯉꯥꯡ 2 ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯟ.ꯑꯥꯔ.ꯑꯦ. ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯅ ꯆꯞ ꯆꯥꯕ ꯆꯥꯡꯗꯝ ꯄꯨꯊꯣꯛꯇꯨꯅ ꯆꯦꯅꯕꯁꯤꯡ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯔ ꯊꯣꯛꯆꯣꯝ ꯕꯤꯖꯣꯏꯅ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯂꯝꯐꯦꯜꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯟ.ꯑꯥꯔ.ꯑꯦ.ꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯄ ꯊꯥ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯂꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯞꯗꯦꯠ ꯑꯃꯠꯇ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯂꯩꯇ꯭ꯔꯤ꯫ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯉꯥꯡ 2 ꯍꯥꯠꯈꯤꯕꯒꯤ ꯃꯗꯨꯗ ꯃꯃꯥꯕꯨꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕ ꯑꯦꯟ.ꯑꯥꯔ.ꯑꯦ.ꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯞꯗꯦꯠ ꯑꯃꯠꯇ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯟꯈꯠꯅꯤꯡꯕ ꯌꯥꯎꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯀꯥꯏꯕ ꯊꯣꯛꯀꯗꯕ ꯂꯩꯕꯒꯤꯔ ꯍꯥꯏꯕꯁꯨ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯕ ꯌꯥꯕ ꯌꯥꯗꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯈꯪꯍꯟꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡꯗꯤ ꯑꯊꯨꯕꯗ ꯑꯦꯟ.ꯑꯥꯔ.ꯑꯦ.ꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯑꯞꯗꯦꯠ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯃꯤ ꯈꯔꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯨꯗꯝ-ꯆꯥꯡꯗꯝ ꯐꯪꯂꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯗꯨꯅ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯦꯟ.ꯑꯥꯔ.ꯑꯦ.ꯅ ꯄꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣ 2ꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯜꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯐꯨꯔꯨꯞ 2ꯒꯤ ꯏꯔꯥꯡꯒꯤ ꯃꯅꯨꯡ ꯆꯜꯍꯟꯈꯤꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ꯫
ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯄꯨꯡ 9ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ. ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯈꯣꯡ ꯍꯧꯅ ꯈꯨꯔꯨꯝꯖꯔꯤ.